Thadou Mitai Wakal Taminaba, Lamdam Sigi Indigenous Unity Bu TSA in Sokalakli. Thadou Student Association TSA General Headquarter Ki spokesperson Beki Thadou no Kuyek Thadorok Pacholam and Pundurak Thadoma Sumitai community na Wakal Taminaduna, Thadou community ki Muishin Buta Sigi Tarukta Impala Taram Oki Watawasi, Asumbaki Lambida Matam Sana, Lamdam Sigi community Sing the Sanctuary Bisida, Kwaidi Sauba. Milestone amani haina lawgoroina lamdam sigi indigenous unity mapung phana sokoli han phongtorakli chirolasina makata na hai TSA na mamangai digi hauna peace justice amadi thadau miyam gi asum identity gi damak leptuna lakli thadau miyam gi right ki damak TSA na hanba leitana hona duna lakli adubu kumja inglisingani ga kungo humdoi digi lamdam sida thokli be irang asina maram moiraga thadau miyam bu mitai community gi section khrana lan ubi basu lebuk thibani Houzik Lamdam Sida TSA gi operational unit amata laiti masi Kuki supremacist group sing na kian khangalakpada gini amasum talau rong da laiba TSA gi office asi kumja English singani ga kungo humde gi me ani lamdam sig irang horakadam Nongma wat-lingai da khungang asi gi belesi na nampura thingjinan ki thawong adu khungang adu ki belesi na intimate oiba position da leiba madi state lenga konsin adu no wari sawa da yening da leiba gi chatrakhi bani masigi matungda kumja English singani ga kungo humde gi September kungani panda Kuki militant sing na TSA Sadar Hills ki lusingba bu kian khanganduna Humbuga taruk suba TSA General Assembly da saruk yaba yaro hen ating matamaki asiguma thawong sing asi hauji Kuki group sing na Thadou community gi miyoi sing da thengna haliba khudong sa da singni adubu Manipur gi CSO sing mahairoi lup sing ima lup sing amadi atopa civil society leader sing gi kutang da mitai community na Thadou miyam gi nungai taba sing asi masakhang biduna Thadou asi Kuki nati Thadou gi top identity lei haina sakhang bi bisi khwai di gi labuk phabani Santara Humdoya Kona na Ohum Pare, Tasiki Tarok Security Force na Koding Tabi PBCP da Seking Satabda Anya the Mona Sanlalon Mami Ohum Santara Humdoy Kona na Pare Hari. Manipur Police Control Room the Thadrokosiola Manapali, Paravasing the Retain of all district Manung Sanba M Sano Vilestagi, Hamilian how keep say Kunetaru, Shuhao how keep say Yakikamapanamsum, Hen Kolal. How boom say contractor Santara hum do edu aina yadaba mong lalon bigi thaba adu sisnaramba 4-wheeler gari MN07C3345 ama amasum Santara hum do edu sufagale hanisu sirolosina makhatari Kabo kai gi attack ta nupi ama siri Uttar Pradesh ki Bijano district ta kabo kai gi attack ta sei kuntraga manga surabi nupi ama sikri haina official suna phungdokri Amangar Tiger Reserve ki official amana phungdok gi matung inen di thawdo du ngar numidang wairam Abjalgar area da leiba Zika wala kun thukimani laikidra benupi du gi maming punam kawi han phungdok ladun official dunaki mak ki labuk da thabak suduna leiding ere kabo kai dun attack toraki bani amadi madura ma khudak sikhi heri amarom da zeki gi kulgam sa tharaki bi anti terror operation nipani shori Asupu umang manung na lotuna lairiba terrorist ngi kunguli na bagi damak Jammu Kashmir gi Kurgam district security force sa tharaki bu operation ngarang numit nipani shuri haina officials na phungdokre officials ngi matung ina hausa sathari bu operation as senior police amasum army officials nga pungkun ga mari subna yengsili suhairi uniform GST police na Manipur sai theng pire mega chandra economic amadi infrastructure da ata state singdagi sothna lariba Manipur gum state amada leba asigi oina uniform oiba good and services tax GST na maru oina state asigi apikpa industry singamadi traders singda sauna awaba mayok na halari Manipur Pradesh Congress Committee ki president uiba kaisa mega chandra nama ki ex posta thagalak warolamada mataki wapam si phungdula duna ngarang Lok Sabha da pass to ki state asigi GST amendment bill aduna Manipur saunu sai thing piraga ne hari one nation state policy na Manipur gumba singi lamoiba madi economically fragile oibi state asida asabu sai thing ama piri lamdam asigi local industry sing artisan sing amadi lami sing hana tax exemption ki khudong sab phanglamba de uniform GST na asawa pulma moi hale amasum heirloom ki item sing bamboo craft amadi atai small scale item sing taxable category da sankhibana pot ki mamal wangkhat hanbaga roina competitiveness sang han khari wangsing ten thagi MLA sina makha tara duna GST haibasi online base system ama oibana Manipur gomba digital category
connectivity da yam hanthana lairibi state asidadi maru oina apikpa industry sing dukandar sing mari rural entrepreneur sing da asobu si thing piri hari maram asina siguma phiba masi yenglaga lam gi mong yenglaga GST framework seminawa center amari GST council gi pung sing silakli lanai hospital singna PMJAY card chatna roi herak pada penadri Manipur da lairiba tungan private hospital singi maikei Pradhan Mantri Jan Arogya Yojana PMJAY scheme gi makhada piriba health card matam khara satna roi herak padagi aruba na basing layeng liba patient gi imung manung asobo polum nan thabiri hari tungan private hospital hauji kini dialysis story ba patient singi imung manung gi mioi khara na sinduna ngasi Manipur press cup ta pangdoki ba pawgi mi mamada mathaki wafam asi phongdoki ba galoina laita laira singi ana leng sahida lupa lak manga phawbi ki khudong chaba phangana ba center lengana pekhali ba PMJAY scheme gi makhada piri bi health card matam khara satna roi haiba pendi hauji nai hospital amari Mapuroi ba kidney dialysis tawduna lairiba Kwakaithil dagi nupi amana permission da phongdokibada kidney dialysis taw haibisi sial yamna sangma maramna PMJAY gi health card satna roi haibisi patient party da asuki matik thamoi sokning hoi kidney dialysis tawriba patient singi imung manungi marakta nomgi sarata lagi hingjaba kya yauri haiba wapam thamaga loinana mari lainaba lainga ki authority na PMJAY card asik makhatana private hospital singda satna hanbina thabak lokhat piu hana spungning singsilakli Paugimi Pamadu Sarugya Kiba, Bobby Kobamiman Fondorakpada, Association of Healthcare Provider of India, AHSPI na August Taruktagi, private hospitals in the PMJAY gi card asimatam krasat na Roy Haina Hospital Authority gi Makedigi, patient partition Kangalaki. Wapam masin hakti na sokwa libasi, tungan private hospitals in the chronic kidney disease naduna, dialysis story patient singdani. PMJAY gi Makara. Free the dialysis toraba power transportation hidak langthak amari dialyzer laibigi awaba mamayu nari seleksida card assistant roi habisi hingna siba ngaibaga manaragani maram aduna lairaba patient singi khanbiraga mari lainaba authority singna hiramasiga miyeng sangbiduna athoba matamda HPI ga yasinaba mapu biraknaba hanagum health card asigi khudongsa phangan biu haina phongdorakli Panmayavane Manipur gi oina PMJAY scheme asi lainga ki maikei digi reimburse piraktabadigi Association of Healthcare Provider of India Manipur chapter na scheme asi private hospital na matam khara gi oina satna roi haina lauthokpa leikrabani Furup kanglup punamakna khwai digi yadaba furup ti kokisini Manipur khundari ba furup kanglup khudimana khwai digi yadaba furup kanglup uskoki ni haina khangnaba furup kanglupna Oire haibasi sada sama sumlagani haibasi nga sigi state sigi miyamni ikhangna khangnare panam pausei ki editor maramdi makoina hoki bisai ani gi matamda lamdam asigi mahok saigoi ba phipamda kai halak patana tana Manipur gi apunba gi saktam sauna singna baga loinana Manipur ba maset thugaina ba silak padagi ni amaramna koki singna theories ki thawong kya muksa tharaga atamna furukang amada landaraga tawning ba tawbada sakwan kankhatpa manba India lenga ki thawong punama ngasigi Manipur gi furukang punamangna nomu gi khangna ba helakli habiye amaramdana sayani helaba Manipur gi irang asina maram oiraga state asina mausa gi phipamda hanjilangna ba honabada Saruk Yariba Thadou Furuki Lusing Singna, Mitegi CSO Singa Kana Nainabigi, Taurang Paikatpigi Saruk Amoina, Manipurgi Tampaki Lam the Laga Mitei CSO Singim Hitsinga Unarak Pahorakpada, Ministry of Home Affairs na Thadou Furuki Lusing Singbo, Free Movement Tauduna, Tampaki Lam the Ninka Tamna Satpada Timba Tamlibagi Maram Kadigino, Habigi Wang Hangladuna, Thadou Furuki Lusing Basing Piana Puntung Narakli. Asigum labang asigi India lenga ki thawong singa sinamara moiraga Manipur da mausa gi phibam da hanjilangna ba honabada matam thin da hanabagi asauba maram oirakadra haibigi singnaba kyam lamdam asigi miyamna khanna ba horakpugum torakli aduba haukiba thawdok kyana maram oiraga Manipur da tangdu leita ba hanjilangna ba honarakpada apanna piriba sing masak khangnabagi sang hengalagli ba makhai helakli ba makhai kuki singi aran ba thong masak khangbagi sangje helakna bagi asauba maram oirakpa Maramdi asumba tawriba singi masin menbagi thawong sa thariba si kanano haibadu lamdam asigi miyamna khangba helakliba makai kuki singi aranba thawong gi panam sungpham phanglaroi haibasimadi laina su mina su ikhangna khangnarabani maramdi asumba amana aranba sama bu irai laina manghanba ngami amadi aranba samana asumba ma manghanba ngamdi haibasimasu malemgi miyamna matam kya gi mamangna gi khangna duna laknabani
aduna hawkibna hawkibo oirabasu sahi ani helaba state asigi irang asu lusinana bohona badang asigi India lenga ki thamoi singbagi poram yalaga Manipur khundari yellow fruit singi penana ba thorang paikhalaba matamda state asida mahausagi phiyumda hanjilakpada khumang soksilakani khali maramaduna ngasigi Manipur gi miya maru oina lamdam asigi yellow fruit singi asumba kholaw mayek singna taraba matamda state asida mahausagi phiyumda hanjilakpada khumang soksingani haina lamdam asigi mekei kyadigi miyamna ngang narakliba singa India lenga na khangsinadriba makai Manipur mahauksagi phiyumda hanjilakpada matam sangani khalli haiba panam pauksig editorial mayam special content mane thamjari IGNC amasum MUC ani gi marakta MOU sign tawnakre Indira Gandhi National Center for Arts IGNCA Regional Center Guwahati amasum Manipur University of Culture MUC ani gi marakta Memorandum of Understanding MOU ama ngasi sign tawnakre Manipur University of Culture gi Register Office Auditorium da nakalani gi marakta MOU ama sign tawnakhiba duna research documentation promote tawnaba honabada punok samna duna thabak tawminaba galoina indigenous cultural practice amasum lamdam asigi performing art ki traditional knowledge sing punna khangminaba ngamlagani hairena su pawsna makhadana su fongdorakli aduga tentak na sum mayam na thamjaramge Hauzik yung nadi miyang pao si matang sa lusinjarage mas makataba na update miyang po na ngayon na sena senel sige makirigi miyang impamda makata na tamsari makataba na update miyang po na ngayon na si